Asi jauh Diamond TV ki tengbang ki satha zarba kakching chalo matung da koi kerak sana to be school da leiba aduga mafam se da mi su masing siam yame mi song gi mathak te hena leire aduga akoina laksari bisi hana khanga jagre Global Manipur Federation Australia Goa Manipuri Meitei Association aduga Borkola gi Manipuri adu Delhi dagi mayam na sung khar pirap ko mateng do koi Diamond ki tengbang oina mafam se laksabani aduga koi oja chouda koi pau phau jar matung da hai tari mo gi mafam sigi sen basing gi khara marang kaina leire na le hojiksu atop sing na puru koi khara ujare Maroina insang gi kai khara watpa aduga mi si masing atuki matik yam na mar kanda koi gi tangai phada bai ming koi gi chakhum de changba hai betare tilau adegi morok hawai mangal makhan sing chathau aduga irujanaba sapon phisунaba aduga medical kit aduga koi gi nupi gi sanitary pad aduga angang singi chana na bakhra koi gi cake aduga breakfast tauna na bagi koi tonga ba biscuit sing hai betare aduga seloina Polishing Taramaga, so Yam Diamdre, Matang Yam Yamani Hitre, Matang Kradum Sasaka Davanina. I was also Zixi, Karikari Awabatin, a video way, lecturing in Mayam, the Tambaya, Karikari, Mafam, the Silang was the Tumbam Sabongi, Singi, Machingi, Karikari problem lame from the Hining. Sinbalang was it a second question? I'm the Wazabazi, who accommodate from Pumji, Yam, Precious Yam, Mafamjam, Sadaba, Hitare. Koi lenin ka ba phomoi ba adagi ka jigi room ji awat pa ma lei bai tan aduna laiba koi gi in messing ji da koi na mogi accommodate to jam freely accommodate to ngom da bagi awa ba ma dit ma yong na re sida adagi koi seida hole gumba ma lei ta na mar kan da koi sai sing sa bagi thong bagi to riba mayam jing ji nong ching chura kan da koi da awa ba ma dum ma yong na ga dum chatli hai tare adu bu koi leiminara bani na ngam na ba to kan da ngasi bo da het tang Kungani Pandagi, Hang Pokem, Sinangasi over the Quina Isida. Our Mayam Naragasu, a volunteers in Salisam, Amam volunteer in Topire, inmate singing Maratagizu, a quick Todang in Nato Virakanda, I Dimona came moment like Jaragasu, my volunteer in a Muju Topira Kanda Tobusina, a quick Awabadu Kitangi Koi, Adubu, seeing the gig, the given ꯑꯩꯈꯣꯏꯒꯤ ꯆꯪꯕ ꯄꯣꯠꯁꯤꯡꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯡꯉꯛꯄꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟ ꯈꯛꯇꯒꯤ ꯉꯥꯏꯕꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯒꯦꯅ ꯈꯟꯖꯕ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯕꯤ ꯃꯌꯥꯝꯅ ꯄꯥꯡꯉꯛꯏꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯍꯦꯛ ꯑꯋꯥꯠꯄꯈꯩꯗꯤ ꯃꯣꯏꯁꯨ ꯄꯤꯅꯦꯗꯤ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯄꯤꯔꯛꯄꯁꯤꯅ ꯈꯤꯇꯪ ꯇꯞꯄꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯑꯗꯨꯝ ꯊꯦꯡꯅꯖꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯒꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯉꯁꯤꯐꯥꯎꯕꯗ ꯑꯋꯥꯕ ꯃꯌꯥꯝꯕꯨ ꯀꯣꯛꯄꯗ ꯃꯇꯦꯡ ꯈꯔꯗꯤ ꯑꯗꯨꯝ ꯑꯣꯏ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯁꯣꯝꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯗꯤ ꯁꯨꯝ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯥꯌꯣꯛꯅꯔꯀꯥꯟꯗ ꯆꯠꯂꯤ ꯑꯅꯥꯕ ꯀꯩꯀꯩ ꯃꯐꯝꯁꯤꯗꯗꯤ ꯀꯔꯤ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏ ꯑꯅꯥꯕꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕꯤ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ ꯑꯉꯥꯡ ꯎꯅꯕꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯈꯠꯂꯀꯥꯟꯗ ꯃꯥ ꯅꯣꯔꯃꯦꯜꯗ ꯎꯅꯈ꯭ꯔꯦ ꯑꯗꯒꯤ ꯑꯍꯜ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯝꯈꯠꯂꯦꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗ ꯄꯨꯔꯒ ꯊꯥꯔꯦ ꯌꯦꯡꯉꯦ ꯃꯥꯒꯤꯁꯤ ꯖꯦꯅꯤꯝꯁꯇ ꯊꯥꯏ ꯖꯦꯅꯤꯝꯁ ꯊꯥꯀꯥꯟꯗ ꯃꯣꯏꯅ ꯆꯤꯡꯅꯕꯗꯒꯤ ꯀꯦꯟꯁꯔꯒꯤ ꯀꯩꯅꯣꯅꯦꯅ ꯀꯦꯟꯁꯔꯅꯦꯅ ꯍꯧꯖꯤꯛ ꯃꯩ ꯌꯥꯏꯔꯒ ꯂꯩꯔꯤ ꯉꯔꯥꯡ ꯅꯍꯥꯟꯃꯛꯇꯗ ꯑꯍꯤꯡꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃ ꯁꯦꯔꯧꯗꯒꯤ ꯃꯥꯁꯤ ꯇꯈꯦꯂꯝꯕꯝ ꯃꯥꯏ ꯃꯃꯤꯡꯗꯨ ꯀꯔꯤ ꯇꯈꯦꯂꯝꯕꯝ ꯅꯕꯆꯟꯗ꯭ꯔꯅ ꯑꯩꯈꯣꯏ ꯃꯥꯁꯤ ꯕꯤꯄꯤꯁꯤ ꯍꯦꯛꯇ ꯍꯥꯏ ꯑꯣꯏꯈꯠꯂꯛꯇꯅ ꯍꯧꯖꯤꯛꯃꯛ ꯔꯤꯝꯁꯇ ꯃꯥ ꯂꯩꯔꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯦꯀꯣꯃꯣꯗꯦꯁꯟꯁꯤ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯑꯗꯨꯝꯕ ꯃꯦꯖꯔ ꯑꯣꯏꯕ ꯑꯅꯥꯕꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯂꯥꯏꯍꯧꯒꯨꯝꯕ ꯈꯣꯡ ꯍꯥꯝꯕꯒꯨꯝꯕ ꯃꯔꯨꯑꯣꯏꯅ ꯐꯦꯕꯔꯁꯤꯃꯗꯤ ꯅꯣꯡꯁꯤꯡ ꯂꯥꯛꯄꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯐꯥꯔꯃꯥꯁꯤ ꯆꯠꯂꯝꯕ ꯑꯩꯈꯣꯏ ꯂꯣꯀꯦꯜꯁꯤꯒꯤ ꯐꯥꯔꯃꯥꯁꯤꯗ ꯂꯩꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯣꯏ ꯈꯔ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯈꯔ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯃꯣꯏ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯑꯋꯥꯠꯄꯗꯨꯗꯤ ꯂꯩꯍꯟꯗꯅ ꯍꯧꯖꯤꯛꯐꯥꯎꯁꯤ ꯑꯗꯨꯝ ꯆꯠꯊꯔꯒ ꯑꯅꯥꯕꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯆꯠꯂꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯗꯣꯛꯇꯔ ꯅꯔꯁ ꯈꯔ ꯑꯗꯨꯝ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒ ꯍꯤꯗꯥꯛꯀꯤ ꯃꯣꯏꯅ ꯏꯔꯒ ꯍꯤꯗꯥꯛꯀꯤ ꯄꯣꯠꯁꯤ ꯄꯨꯗꯤ ꯄꯨꯔꯛꯑꯒꯁꯨ ꯃꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯨꯔꯛꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯃꯣꯏ ꯈꯛꯇꯪ ꯉꯥꯏꯕꯗꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯡꯕꯤꯔꯛꯏꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯃꯌꯥꯝ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯂꯣꯏꯅꯅ ꯃꯗꯨꯗꯒꯤ ꯋꯥꯠꯂꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯁꯝꯊꯖꯔꯒ ꯉꯁꯤꯐꯥꯎꯕꯗꯤ ꯑꯅꯥ ꯑꯌꯦꯛꯁꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯎꯍꯟꯗꯅ ꯊꯝꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯑꯉꯥꯡ ꯆꯦꯟꯕꯁꯤ ꯀꯌꯥꯃꯨꯛꯅꯦꯕ ꯌꯥꯎꯕꯤꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯑꯉꯥꯡ ꯆꯦꯟꯕ ꯍꯥꯏꯁꯦ ꯆꯍꯤ 2ꯒꯤ ꯃꯈꯥꯗꯗꯤ ꯑꯉꯥꯡ
ꯃꯧ ꯑꯉꯥꯡ 10ꯒ 12ꯒꯨꯝꯕ ꯂꯩꯒꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯈꯥꯗꯅ ꯑꯉꯥꯡ 19 ꯂꯩ ꯃꯃꯥ 19 ꯃꯃꯥ 19 ꯂꯩ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯔꯛꯀꯤ ꯁꯅꯥꯇꯣꯝꯕꯤꯁꯤ ꯍꯥꯏ ꯁ꯭ꯀꯨꯜꯁꯤ ꯂꯩꯔꯤꯁꯤ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯌꯥꯝ ꯇꯦꯡꯕꯥꯡ ꯆꯠꯄꯤ ꯃꯇꯝꯗ ꯑꯇꯩ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯒꯤꯁꯨ ꯇꯦꯡꯕꯥꯡ ꯆꯠꯄꯤꯕꯗ ꯃꯐꯝꯁꯤꯁꯨ ꯈꯔ ꯊꯨꯡꯕꯤꯌꯨ ꯑꯗꯨꯒ ꯃꯤꯁꯤ ꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯃꯐꯝꯗ 100ꯒ ꯈꯔ ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ 300 ꯈꯔ ꯍꯦꯟꯅ ꯂꯩꯕ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯃꯁꯤ ꯈꯔ ꯍꯦꯟꯅ 100ꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯂꯥꯛꯄꯁꯦ ꯑꯍꯥꯟꯕ ꯗꯦꯠ 20ꯒ ꯀꯩꯅꯣꯁꯤꯗ ꯗꯦꯠ 28ꯁꯦ ꯗꯦꯠ 28ꯇ ꯃꯤ 200 ꯐꯕꯥꯠꯇꯕ 150 ꯃꯨꯛꯇꯪ ꯂꯩ ꯑꯗꯨꯒ ꯗꯦꯠ 29ꯗꯒꯤꯗꯤ 100 ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯗꯦꯠ 29 ꯃꯊꯪꯗ 1 2 3 ꯑꯗꯨꯋꯥꯏꯐꯥꯎꯗꯗꯤ 500ꯒ ꯀꯩꯅꯣꯁꯦ 99 599 ꯆꯞ ꯆꯥꯅ ꯌꯧꯔꯝꯕ ꯃꯇꯨꯡꯗ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯐꯤꯕꯝꯁꯤ ꯆꯤꯜꯂꯛꯄꯅꯤꯅ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕꯗ ꯃꯐꯝ ꯆꯥꯕ ꯁꯥꯐꯒꯗꯕ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯉꯀꯥꯟꯗ ꯈꯔ ꯊꯩꯗꯣꯛꯈꯤꯕ ꯑꯃꯗꯤ ꯁꯦꯔꯧꯒꯤ ꯁꯨꯒꯨꯅꯨꯒꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯣꯏꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯅꯨꯄꯥꯈꯩ ꯈꯔ ꯍꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ 300ꯁꯤꯃꯗꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯦꯡꯁꯤ ꯇꯥꯗꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯑꯣꯖꯥ ꯑꯆꯧꯕ ꯊꯦꯡꯅꯖꯕ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯁꯨ ꯇꯦꯡꯕꯥꯡ ꯄꯤꯕ ꯃꯇꯝꯗ ꯃꯐꯝꯁꯤ ꯀꯩꯔꯛꯀꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯒꯣꯂꯥꯏ ꯂꯩꯁꯜꯂꯛꯄ ꯍꯥꯟꯅ ꯑꯥꯔꯃꯤ ꯂꯩꯕꯁꯤꯒꯤ ꯒꯦꯠꯁꯤꯗꯒꯤ ꯆꯪꯊꯔꯒ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯃꯆꯤꯟꯁꯤꯗ ꯂꯩꯔꯦ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯈꯔ ꯇꯦꯡꯕꯥꯡꯕꯤꯌꯨ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯧꯔꯝꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ